Nonglay nungsitna maram oidina 𝗬𝗚𝗜 𝗧𝗘𝗞𝗟𝗔𝗕𝗔 𝗦𝗚𝗡 ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗬𝗚𝗡𝗜 ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ 𝗬𝗚𝗡𝗔ꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ ꯆꯩꯔꯛꯁꯤꯗ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯦꯟꯅ ꯄꯤꯔꯦ ꯃꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯨꯝꯀꯩꯇꯦꯛꯂꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯤ ꯃꯁꯤꯗ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯛ ꯅꯠꯇꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯐꯟꯗꯒꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯑꯊꯨꯕꯗ ꯃꯇꯝꯗ ꯄꯥꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯚꯥꯏꯔꯁꯀꯤ ꯆꯠꯊꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯁꯣꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯣꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯁꯔꯀꯥꯔꯗ ꯊꯝꯖꯅꯤꯡꯕꯗꯤ ꯄ꯭ꯔꯖꯥꯒꯤ ꯈꯝꯊꯦꯡꯅ ꯋꯥꯕ ꯇꯥꯟꯖꯥ ꯃꯁꯤ ꯑꯣꯏꯔꯤꯕꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯃ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯈꯔ ꯃꯇꯦꯡ ꯈꯔ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯐꯣꯝ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯊꯥꯕ ꯇꯧꯕ ꯑꯩꯈꯣꯏ ꯎꯔꯦ ꯃꯁꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯨꯝꯒꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯂꯦꯟꯅ ꯑꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯈꯤꯕꯁꯤ ꯂꯧꯕ ꯌꯥꯗꯕ ꯃꯁꯤꯒꯤ ꯁꯣꯏꯕꯁꯤ ꯀꯌꯥ ꯌꯥꯝꯅ ꯄꯥꯝꯕꯤꯗꯣꯔꯤꯕꯅꯣ ꯑꯗꯒꯤ ꯌꯨꯝꯁꯤ ꯅꯧꯅ ꯁꯥꯗ꯭ꯔꯗꯤ ꯌꯥꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯊꯪꯗꯥꯡꯕ ꯑꯃ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯦꯀꯦꯖ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯊꯣꯛꯄꯁꯤꯒ ꯃꯔꯤ ꯂꯩꯅꯅ kaya yamna state sarkarna kaya package kaya pibidoribno adagi asopasingsidda kaya yamna financial mating pibidoribno karamba mawongda yum kai sabiba natragana tin moina sopasingsidda tin moina jaisit akhoi roofing seat akhoi pilaga mating pangbutiribra haibasi detail oina sarkar gi कोई रोड सिग्नेचर हाई भी क्लियर होती